Akashbani Imphal Nayani Devi ne pau pachari ahanbada maruoiba pau nongna semdoklaba GST asigi kanaba phangba ngamdaba yaurabadi miyamna pau khangalaknaba kendragi sel thum mantri Nirmala Sitaramana hairi Nagaland rajniti gi chauna awonba amada NPF na Mukhyamantri Nephew da dola sida muk ana halaktuna luchingbo oinanaba hongnabi matungna appeal tawkhre Pradhanmantri Narendra Modi na hairi Bharat amasung France ki marum mapang oibagi mari asina malemda santi amasung tangdu leitaba phibam purakpada chauna mateng pangani amasung Asia Cup Hockey Championship ki final da ngasi Bharat ka Kha Korea ga thengnaragani Kendragi Selthum Mantri Nirmala Sitaramana hairi GST ki kanabasing miyamda ningthina yauhanbagi thawong mahakna hakthengnani yengsingani Media channel singa unabada Selthum Mantri na hai GST nauna semdokpa asi laibak asigi miyamna taramna oi masigi kanaba phangba ngamdaba yaurabadi miyamna pau khangalaknabasu mahakna haiki mahakna makhatana hai semdoklaba GST mapung phana chana anbada bureaucrat singi achauba thaudang lei Amaromda Kendragi Lahu Singwa amasung Rural Development Mantri Shivraj Singh Chauhana hai nauna semdoklaba GST ki Chang asina lahu singugi lamda su chauna kanaba phangalagani Bhopal da paumi singda wangang bada Sri Chauhana hai ahongba kaya purakliba sina lawmi singna makhoigi lahu singu bada sijanaba kusu kulai singi mamal hantha handuna makhoina lahu singu bada changba senphangbi chang hantha halagani amadi makhoigi senthok hengat hanbada achauba mateng oiragani National Program on Climate Change and Human Health National Health Mission Manipur amsung Directorate of Health Services Manipur na punna sinduna ngasi Imphal gi lamphel pata leba RD Wing Complex ta taruk suba malengbi aseng banung sit oyan banumit ki palan tauram pangthokli palan tauram asigi thimdi Racing for Year haibasini RNV Art House na sinduna Imphal gi Palace Compound da leba MSFDS ki complex ta numinini chupna jatarakba Manipur Art Festival ngasi loisilagani festival asida ayek palai photo live performance fashion installation na chingba utli Nagaland rajniti gi chauna awonba amada raija duki khwaidagi lirba regional party amho oriba Naga People's Front NPF na Mukhyamantri Nephew da dol asida muk ana halaktuna luchingbo oiranaba haunabi matung ina appeal tawkhre NPF ki Central Executive Council gi ngarang Kohima da pangthogiba mifam amana lawbo warep amana Mifam amana warep asi lawkhibani mifam aduna huje usik sarkar pariba Nationalist Democratic Progressive Party NDPP amasung NPF dol ani asi punchinbagi oithokpa singi matangda sok khanakhi Paumising da wangang bada NPF ki Secretary General MLA Achum Bemo Kikona hai Central Executive Committee na Mukhyamantri Nephew da party da muk halaktuna dol asigi luchingbo oinaba appeal tawduna miyamgi damang dol ani asi punchinabagi wafamda henami eng changbani Tripura ki Tribal Welfare Mantri Vikas Dev Burmana hairi Raja Sarkarna Tribal Culture hingat anaba amusung chawkhat hanaba thabak paikhali Tripura State Academy of Tribal Research na sinduna Janjatiya Gaurab Utsav ki saruk ama oina khumulwang da pangtokkiba thauram amada wangang laduna mantri na hai tribal amasung non tribal miyamgi marakta chaba thakbagi mawong na chanabi sing amaga punna khangminaba asina apunba heritage ama sagatpada ajoba mateng oigani sarkar na paikhaliba thaurang sing asigi pandam chu paujel asi tungi mirol da sandoklamba asini mahana makhatana hai Pradhanmantri Narendra Modi amasung Mukhyamantri animangna tribal miyamgi chawkat thaurangda akhanaba mityeng thamli tabiriba pau si Akashbani Imphal dagini Pradhanmantri Narendra Modi na France ki Rashtrapati Emmanuel Macron ga ngarang Ukraine gi unkhanariba phibam yauna malemgi amadi lamdam lamdangi oiba wafam kayagi matangda wari sanakre
ungkhanariba phibam asi loisinhanduna athuba matamgi manungda santi amasung tangdu laitaba phibam puraknaba honabada Bharatna matam punamakta saugali haiba wafamsu Sri Modi na phongdokhi telephone gi khutangda wari sanabada luchingba anina Bharat amasung France na tongan ba hiram kayada tengbang pingnariba dugi matangda su yengsinki social media da thagatpa warolda Sri Modi na hai Bharat amasung France ki marup mapang oibagi mari asina malemda santi amasung tangdu laitaba phibam porakpada chauna mateng pangani mathang jahi February thada Bharat na yumbu oidona pangtokadoriba AI impact summit ta yaunabagi damak bardan tawada yabirakpagi damak su Sri Modi na Rashtrapati Macron bu thagatpa phongdokhi mahakpo taramna ongtaba sem saduna lei haina su Sri Modi na haiki Air Force ki mokok Air Chief Marshal Amarpreet Singh na hairi Operation Sindur na leibak asina athuba matungi manungda phirep lawduna landaba ngami haibatu utli Chennai da level officers training academy ki passing out parade ta wangang laduna mahakna nauna thabak changlaba officers singna jati asigi damak punna thabak tawminabagi achetpa phirek loinana mathau ningthina pangthokna taksinki mahakna hai As we look towards future, two things are certain. Fast evolving character of warfare and the increasing relevance of the military power. Operation Sindoor stands as a shining testament to an unparalleled prowess that the Indian Armed Forces, where we demonstrated our capability to deliver swift, precise and decisive blows to the enemy. Operation Sindoor has showcased exceptional coordination between the three services, synergy and integration within armed forces and other agencies. Guyana gi Rashtrapati Imphal Alina General amasung regional gi mikhalda chauna mai baklakbada Pradhan Mantri Narendra Modi na nungaiba phongdokhre social media da thagatpa warol amada Sri Modi na hai masina Bharat amasung Guyana gi tungi marida hena mara chechinanduna leibak ani gi ऐतिहासिक oiba amasung miyam gi marakta lainariba mari hena phagat anbang amlagani Sri Alina su Pradhan Mantri Narendra Modi amasung Bharat Sarkar ga punna thabak tawminabagi apamba phongdokladuna hai Laibak anigi miyam marakta hanadagi lairaba mari asi makhatana chechilhanba ngamlagani Youth Affairs amasung Sports Mantri Mansukh Mandaviana hairi Sunday Zone cycle asi laibak asida ihau ama oirakli Fit Indiana Indian Railways ga kusamnaduna New Delhi da Garbha se Swadeshi haiba hiramda pangthokiba thauram amada saruk yaraduna maangna hai hakjang phana leiba amasung leibak nungsiba yumpham oidun pangtokliba Sunday Zone cycle da laibak asigi miyamna saruk yabagi chang hengalakli laibak asigi mafam lising nipani henbada pangthokli Thauram asina hakjang phana lainabagi anoba paujel ama sandokli Rajasthan ki Mukhyamantri Bhajan Lal Sharma hairi sarkar ki pandamdi raija dubu lawu singu ki hap ama khak oyanba natte leibak asigi khwaidagi chauraba deri hap ama oyanbaduni Jaipur da pangthokpa Global Summit on Cow Mahakumbada saruk yaraduna Mukhyamantri na hai sarkar na pandamasi phangnabagi damak tongan ba khongtang kaya lokhalli Chief Minister Milk Producer Incentive Scheme gi makhada sarkar na raija adugi damak lupa koti changwa gi senpham kai thokli masigi manungda lupa koti chamri humphuni pandi direct benefit transfer gi khutangda longmi singda phangankre Asia Cup Hockey Championship ki final da ngasi Bharat ka Kha Korea ga thengnaragani final match ngasi numidang pung 8 makaida sanagani Bihar gi Rajgir International Stadium da ngarang sanakiba semi final match amada Bharat na China bu panjal 8 chinoda maithiba pikibani atopa semi final match amada na Kha Korea na Malaysia bu panjal mari ahumda maithiba pikhi Bharat ki filmmaker Anupurna Roy na marphuni thoi suba Venice Film Festival gi horizontal section da best director gi mana phangle mahaki film Songs of Forgotten Trees asi category asi da changba Bharat ki amata ngarba film ni Punjab te sing jawgi phibam khara phagalaklaba so hogiba pungpun marida Amritsar amasung Rupnagar da nauna miwai ahum laikidre masiga loina na raja adugi jila taramari da jauna maram oiduna sikhiba migi masing 46 sukre aroibada maruiba paw manna nauna semdoklaba GST asigi kanaba phangba ngamdaba yaurabati miyamna paw khangalaknaba kendra gi sel thum mantri Nirmala Sitharaman hairi
नागालैंड राजनीति की चाउना अवनबा अमदा NPF-ना मुख्यमंत्री नाइफिउ रियोदा दोल असिदा अमुक अना हलक्तुना लुचिंगबो ओइरनबा हौनबी मतुंग इना अपील तौख्रे। प्रधानमंत्री नरेंद्र मोदी ना हारी भारत अमसुंग फ्रांस की बरुम बापांग ओइबगी मरी असिना मालेमदा शांति अमसुंग तंगदु लेताबा फिबम पुरकपदा चाउना मतेंग पांगनी अमसुंग एशिया कप हॉकी चैंपियनशिप की फाइनल दंगसी भारत का खा कोरिया का थेंगनरगनी पाउ लोइजरे।